ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯎꯠꯆꯔꯤꯀꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯉꯣꯟꯗ ꯑꯣꯏꯔꯦꯕ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯖꯕ ꯃꯤꯁꯛ ꯑꯃꯅꯤꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯁꯤꯅ ꯑꯣꯟꯂꯥꯏꯟꯁꯤꯗ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯕꯦꯟ ꯑꯣꯏꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯃꯥꯒꯤ ꯐꯤꯂꯝꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯝꯃꯒꯤ ꯃꯊꯛꯇꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯐꯤꯂꯝꯁꯤꯡꯗꯣ ꯑꯩꯅ ꯂꯦꯞꯇꯅ ꯌꯦꯡꯂꯛꯏ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅ ꯃꯥꯛꯁꯦ ꯌꯥꯝꯅ ꯌꯦꯡꯖꯔꯛꯄ ꯃꯥꯛꯅ ꯂꯥꯟꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤꯀꯣ ꯍꯥꯏꯗꯤ ꯊꯧꯗꯥꯡ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯗꯨꯅ ꯃꯥꯛꯅ ꯍꯥꯏꯗꯤ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯁꯤꯒꯤ ꯃꯥꯛꯅ ꯈꯜꯂꯥꯎ ꯑꯃ ꯑꯣꯏꯗꯨꯅ ꯍꯥꯏꯗꯤ ꯃꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯒꯤ ꯉꯝꯖꯕ ꯀꯩꯅꯣꯗꯣ ꯏꯔꯒ ꯊꯥꯒꯠꯂꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯥꯛꯅ ꯈꯪꯍꯜꯂꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯊꯣꯛꯏꯕ ꯊꯣꯛꯇꯕ ꯍꯥꯏꯕꯗꯣ ꯂꯥꯟ ꯊꯣꯛꯄ ꯊꯣꯛꯇꯕꯗꯨ ꯈꯪꯍꯜꯂꯦ ꯑꯗꯨ ꯑꯣꯏꯔꯤꯕ ꯃꯈꯩꯗ ꯃꯍꯥꯛꯅ ꯁꯨꯛ ꯌꯥꯝꯅ ꯊꯧꯗꯥꯡꯁꯦ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯁꯣꯃꯥꯂꯩꯁꯤꯡꯁꯦ ꯃꯍꯥꯛꯁꯦ ꯂꯨꯞ ꯈꯔꯅ ꯕꯦꯟ ꯇꯧꯕꯤꯔꯦ ꯑꯗꯣ ꯕꯦꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯣ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯃꯍꯥꯛꯅ ꯕꯦꯟ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯔꯛꯑꯦ ꯃꯥꯁꯦ ꯕꯦꯟ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯝꯕ ꯃꯌꯥꯝ ꯊꯥꯡꯒꯠꯂꯛꯑꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅꯁꯨ ꯎꯔꯨꯕ ꯀꯧꯕꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯔꯦꯕ ꯈꯪꯕ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯅꯤꯡꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯔꯒ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕꯗꯨꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯦꯁꯟ ꯁꯣꯗꯨ ꯊꯣꯛꯂꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯏꯁꯄꯤꯆ ꯑꯗꯨ ꯄꯤꯔꯝꯂꯣꯏ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯃꯍꯥꯛꯅ ꯈꯪꯍꯟꯕꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯈꯪꯗꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯟ ꯊꯥ 4-5ꯗꯒꯤ ꯂꯥꯟ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯅꯔꯤꯕꯅꯤꯀꯣ ꯑꯗꯣ ꯃꯍꯥꯛꯅ ꯈꯪꯍꯜꯂꯦ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯏꯗꯤ ꯐꯦꯁꯟ ꯁꯣꯗ ꯊꯣꯛꯂꯨꯕ ꯃꯇꯨꯡꯗ ꯏꯁꯄꯤꯆꯇꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯈꯪꯗꯕ ꯀꯌా ꯑꯃ ꯂꯩꯕꯗꯨꯁꯨ ꯈꯪꯍꯜꯂꯦꯀꯣ ꯑꯗꯣ ꯃꯍꯥꯛꯅ ꯑꯁꯤ ꯑꯃꯇꯪ ꯊꯧꯗꯣꯛꯁꯤꯃꯇꯪ ꯅꯣꯡꯃꯇꯪ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯂꯨꯞ ꯑꯁꯤꯅ ꯕꯦꯟ ꯇꯧꯕꯤꯔꯤꯁꯦ ꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯦꯕꯀꯣ ꯍꯥꯏꯖꯔꯝꯕ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯄꯤꯆꯇꯨꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯒꯦꯟꯁꯇ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦꯕ ꯃꯥꯏꯗꯨꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯐꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨ ꯁ꯭ꯄꯤꯆꯇꯨ ꯊꯤꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯑꯗꯨ ꯊꯥꯒꯠꯇꯗꯅ ꯂꯨꯞꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯕꯦꯟ ꯑꯣꯏꯅ ꯇꯧꯕꯤꯔꯦꯕ ꯑꯗꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯗꯣ ꯑꯣꯏꯖꯔꯦ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨ ꯇꯧꯖꯕꯅꯤ ꯇꯧꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨ ꯇꯧꯖꯗ꯭ꯔꯒꯗꯤ ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯆꯔꯥ ꯇꯥꯗꯣꯏꯅꯣꯕ. To all my brothers and sisters of Northeast and also to all my fellow Indian to speak up against the violence happening in Manipur for the past 4 months. Yes, Soma! As the people die and wounds still fresh, I would like everyone to raise your voice together to support Manipur for fighting for peace. Thank you everyone once again. ꯁꯨꯃꯥꯡꯒꯤ ꯃꯥꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯕꯦꯟ ꯇꯧꯕꯗꯣ ꯑꯩꯁꯨ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯖꯕꯅꯦꯕꯀꯣ ꯃꯍꯥꯛꯇ ꯕꯦꯟ ꯇꯧꯈꯤꯕꯁꯤꯡꯗꯣ ꯌꯥꯖꯅꯤꯡꯗꯗꯨꯅ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯃꯅꯁꯨ ꯃꯍꯥꯛꯁꯦ ꯕꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯊꯥꯒꯠꯂꯛꯄꯁꯨ ꯎꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯚ꯭ꯌꯨꯁ ꯌꯥꯝꯅ ꯄꯥꯝꯖꯗꯨꯅ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯁꯨ ꯅꯠꯆꯗꯦꯕꯀꯣ ꯆꯦ ꯁꯣꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯚ꯭ꯌꯨꯁꯀꯤꯗꯃꯛꯇ ꯁꯦꯝꯖꯕꯁꯨ ꯅꯠꯆꯗꯦ ꯑꯗꯣ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯨꯠꯈ꯭ꯔꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯒꯗꯧꯕ ꯑꯗꯨꯃꯁꯨ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯨꯠꯍꯟꯕꯁꯨ ꯌꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔꯁꯦ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯎꯊꯣꯛꯆꯅ ꯍꯤꯡꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ